Mapugina thawai oibini nupi majado wakhal mapung phadri thamoi maju sangdri chawbu sare phau haibe yadri chamna thongba chamthongum taru taruriba magi pungsi angan ayuktugi leiteng hapli kana bungai ribano mayumgi gate majado maya khazik ka hantham gate ki thongna da nakut ani na chen paisin gate tudagi lambi romda mangak majado bithoktu na yengli hanna kana bu thirigaba nungsida matawdo lagle nupa ma laptakna back to dik pema thauduna adu khaktada nupi majado momonok lei ningthem sunok thawrikliba bike ado speed up tha yoksalakpuda hongna lauki thubi nangdi gate maya du da kedoriba school chalodro nangbo hema phingna gate ado hangdoklam thanlam mapalom da jenthoki nang bungai ramlibani kharangana law yadrana ngasai digi ngaibada mabathuna la dada yung them ihe adu mai bu kawgunu ne thubi bike to khambada ngairi gari dagi kumtha patri hema sajangsin ningthinggi khudangda makuna mana pairektuna chingnari kawni kaisu aigi dada yung them ni nangdi lause thengli kharangana la payadro nangai bada asing kisu aidi amna wari dada yung them lause matawduda ningthemdi noktaba ngamdri tusinge batawi hemana chingbaduda khongkhom chahodraduna asum tawrani khanduna laabani tawsu tawribasini karino thibiya adumaina nangi hongnabi kana khut paiduna chingnune nangbo haima yumda changlam khigi meibo thibiya as kaya kana chinglibani yenguni basi hai thibi laudi la mi lai paba horumnani waram batar soro achowe yorso hemadi ningthemgi makut ado thado umaya khidre garina bigek thali lambiya pakpado ngahaktuda hema mamit ani kuptana khawang yengli gari singaduda amagi mathangda ama loibanai da chaliba yeli dago awoiba khalli matomta poropor japtuna thubiya seni kuze thadokloduna la asidi ai tanli keso lambi lanba kize adam sumaina pain lambi lan tho kaigino thubiya asomlom lambi nakangi kakamangte gi dukan gi achapo leidoini achapo atei dukan asugam leisidi lambi na thokresu adum leiresidana thubiya yade kesu kakamangte gi dukan gi leidabe yade karigino nangi ningai sidi noi pupugi khanbada ai nongai bide nongan badai numit taba phau ningai da tawlei bisibu karino wani nathau nate kesu dada yung them lambi se khaklan thoga ai bu pubiyo haibisibu ningai toba kaunabra kizaduna tawban itomta lambi lan ba haite idi upunasu itomta lambi lan ba yade hai adugi nangla ko wana ngarim libani lause hoi furi maji se chinganu ne nangbo ningayam kan bihemani ka hena mayam deki kesana beheli mapuna asum yokchari mana haibada yaduna ozigna ningthem noina dasa tarabani magi ningai ase matang kaya da puning bu siyaw khidaba nati ai pa saduna angang mana ningthembu chingduna lambi lantok pahawi lambi da speed yang na thaukiba car amana horon hona khongsilam ningthem phau ikhang khangi as khange dada gari singse pai khai thawi matawduda oire khangduna ningthem loina mangtha hemagi makut majado sambiduna sasa chat pahawi machinda murum soni thuna launi nangbo nangi ningai sidiba mangtegi dukan mamangda pusilei hemabo se dukan yori leine do leiro pisa purak labro nangbo pupudagi laure kaka mangte CWTC anobra silegi aduga sigi watin siga sidai mithai siga achapo dam lereda khoi thubi se kana gino pudangi waradi yamali khazikak leuni thubi are mada manglaga tokani pupugina WTC aigini mithai nangi si mithai seda da yung them nangi saruk sa silu
Aduga ahauba watinsina kanage. Asisu pupugi natro. Karino, maya suna yaudre koi pupudi. Watin chaba ngamdi. Pupugi nati. Kanage dude. Wahang aduna hemabu mikup aduda kayam ikayan kiba. Mamai khazai gado pungang he ngangsin kibani. Ningthem nadi kautuklamlani. Kaino tawiduna. Thuibi, kanagi leiribano hangbani ne. Kanagi ne haibano, ha. As, nang sidedana yongthem, mi magi ni. Ningthem khangna khangsinadi, nokpa khangsili. Magi haidi, kanano, mahaibu thuibi. Kuina ikai bahizadaba hemani. Sat mamai non khat, Ningthem muna yengduna mayik sing hari. Ma haidi, aigi nupagi, koi tamo jogi, magi ni. Special ni. Nahan kwa, aina kakagi dukan sidaki, watin leraga puba. Mabuk sulami. Aduga nahan kaidi tamo jona, aina piba chapot amata chaw haibaya didana, nang sukhanglami. Nahan di, siga chakmana watin si pisan ba, mana tap loraga chakriba. Adugi nga sisulayin. Sise, ma larik pabada waram lani. Si charaga niya, energy haptoy ni. Larik mayam haibu oy na ba. Officer choba oy bangam na ba. Ay reserve yaw ba, nangi watin se. Laibana ay galay minaraga, lambi so ay na lantok piraga. Kari, nangi su mitay pikra dudi ay na. Mitay pamli tubi, watin do katapiyo, kaday, mahawi yung giba. Natradi, lambi sihan kibada na lantok piro, natom na tamnamdong na idi. Hemana, achapo pikeda do mathada, kanagi su ohin bayade matakum losan ki. Ningthem daki, lam laga chathuk kiduna. Tat, tau no domai na dada, natibong ko lau sila kanu ko. Siri, nangi sarok yaude, ay susar, kanam ta pizar. Yade, mana lau doy tau isiyong. Yade ko dada yung thep, yade sunya. Adu ay di, ay pizar haidi, nang natom to laser. Kai, kita chagi mi. Kadai. Losili siyong ni. Kadai no. Kaya doon, Ningthem aso matung chadriba. Hemabu, Koila kek maya mamang da lak nabi. Achapot mingon na pitok pa yadabado, Ningthem na mun kiba tari kiza. Hemana kakamang digi tukan manung dabu, jinsan ki na lot ki. Mataw dudadi, mapugi mitki kumay wizari buso. Mapugi thawai wibin. Nungsiba, pamubadagi pamubusuni, hemadi. Senahau daba mikup karana, machu sangjadriba thamoy dubu, machu sangan ki. Madugi mamal oina punsigi oina thamoy misa lango tamlam laboy. Kaya da kalam gaba nauribi mapung phadriba thamoyna nungsiba heiruba. Mapuna magi thawai oibi adugi mataw adubu. Kaya da ningamdana yingsakiba. Masubo imjinjaba ngamda, layingbiba ngamda. Tolida, thamoy ado, tolida. Jai taragi matung. Kuira fazaba hinbido jamilay dubura. Kudol pami hairamba purakledo kudoldi. Adabu kudol mapudi laikhiramdri. Kudol ado pamuida. Mado madahawi. Mapu pande. Aduk tamthi haiba kanagi mataw. Aiba lan kibra solo butani ichilda. Lan kidi machilwe. Mangamdi. Halaktuna nanakta lebliba sini. Dandi piyo haizarubani, mana mayadi. Nakut pe na furo hana kudol ni zarui. Maadi tumilation ki. Aibudi thamoy pande jibi ki. Nangi thamoy de kadai. Taksi solida. Nungsi bani. Thainagi nungsi wari ama. Losin thamaubi. Nungsi madaw ama. Pamoy dako. Nangore matagumna Ningthem ado hauna leplau ki banahali. Khambala ko ka nangubunati. Somda, pari, somda. Ningthem gi maikeda hujikta Manipurda thungnariba nupa aduna yengli. Ahanbada thajadaba, ani subadana ngakchanaba, ahum subadana momonokduna. Ningthem, themba. Ningthem gi manakta changsilaktuna magi haunabi, maya higatuna mong hadana lepki. Sangtri kingzing magi maruptubo. Kaya di kuiredako nasakasi ubo phangkidabadi. Leizabi makai sauge haina lakiba Ningthemni.
ꯑꯗꯨꯕꯨ ꯁꯥꯎꯕ ꯃꯉꯝꯈꯤꯗ꯭ꯔꯤ꯫ ꯍꯩ ꯀꯩꯗꯧꯔꯦ ꯑꯗꯨꯝꯃꯨꯅ ꯌꯦꯡꯂꯤꯕꯗꯤ ꯃꯍꯥꯁꯣꯏ ꯏꯁꯛ ꯑꯁꯦ ꯀꯥꯎꯕꯤꯔꯕ꯭ꯔꯣꯗꯣ? ꯍꯩ ꯗꯕ꯭ꯂꯨꯇꯤ ꯃꯥꯟꯕ ꯅꯁꯛꯇꯨꯗꯤ ꯑꯩꯅ ꯀꯃꯥꯏ ꯀꯥꯎꯕ ꯉꯝꯗꯣꯏꯕ? ꯑꯣ ꯌꯧꯔꯛꯄꯒ ꯈꯟꯅꯕ ꯍꯧꯔꯤꯕ? 이보 ꯅꯪꯒꯤꯁꯦ ꯅꯁꯛ ꯐꯖꯔꯦ ꯔꯥꯁꯤ ꯂꯩꯔꯦꯅ ꯄꯣꯡꯁꯤꯜꯂꯛꯏꯅꯤꯅꯦ꯫ ꯑꯍꯣꯏ ꯑꯣꯐꯤꯁꯔ ꯐꯝ ꯀꯥꯈꯤꯕꯗꯒꯤ ꯇꯨꯃꯤꯟ ꯌꯥꯝ ꯄꯣꯡꯅꯕꯣꯏꯔꯦ꯫ ꯄꯛꯆꯕꯅ ꯂꯣꯏꯔꯦꯅꯦ ꯃꯍꯥꯁꯣꯏ꯫ ꯀꯩ ꯊꯕꯛ ꯂꯩꯒꯦ ꯑꯦꯔꯣꯄ꯭ꯂꯦꯟ ꯃꯈꯣꯡ ꯃꯌꯥꯁꯤꯗ ꯑꯃꯨꯛ ꯂꯩꯕꯤꯔꯝꯃꯤꯁꯤꯕꯣ? ꯅꯪ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯀꯔꯤꯒꯤ? ꯑꯗꯨꯒꯨꯝꯕ ꯃꯇꯥꯡ ꯆꯥꯗꯕ ꯃꯥꯒꯤ ꯋꯥꯍꯩ ꯈꯣꯟꯗꯥ ꯋꯥꯉꯥꯡꯗꯨꯅ ꯃꯍꯦꯜꯂꯤ ꯅꯤꯡꯊꯦꯝꯕꯨ ꯁꯥꯎꯍꯟꯕꯁꯨ꯫ ꯅꯤꯡꯊꯦꯝ ꯁꯥꯎꯅꯤꯡꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ꯫ ꯈꯣꯜ ꯀꯜꯂꯗꯨꯅ ꯍꯥꯏꯔꯤ ꯍꯥꯏ ꯍꯟꯗꯦꯅꯦ ꯃꯁꯦ ꯍꯥꯟꯅꯁꯨ ꯍꯧꯖꯤꯛꯁꯨ ꯍꯥꯟꯅꯁꯨ ꯄꯛꯇ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯄꯛꯇ꯭ꯔꯦ ꯅꯪ ꯋꯥꯍꯪꯗꯨꯕꯨ ꯏꯕꯣ ꯀꯩ ꯋꯥꯍꯪꯅꯣ? ꯑꯩꯕꯨ ꯂꯛꯅꯔꯤꯔꯥ ꯄꯥꯔꯤ ꯍꯥꯏꯕ ꯃꯍꯥꯄꯥꯄꯤ ꯅꯪꯁꯦ? ꯄꯥꯔꯤꯗꯤ ꯍꯥꯟꯅꯒꯨꯝ ꯊꯧꯁꯥꯕꯤꯗꯤ ꯅꯣꯛꯊꯣꯔꯛꯏ꯫ ꯂꯛꯅꯔꯤꯕꯅꯤ꯫ ꯅꯤꯡꯊꯦꯝ ꯅꯨꯄꯤ ꯐꯪꯂꯕ꯭ꯔꯣ ꯅꯪꯕꯣ? ꯑꯦ ꯀꯔꯤ ꯋꯥꯍꯪꯅꯣ ꯃꯍꯥꯁꯣꯏꯗꯨꯅ? ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯀꯝꯗꯧꯔꯤ ꯀꯔꯝ ꯂꯦꯜꯂꯤ ꯍꯪꯂꯤꯕꯅꯤ꯫ ꯄꯥꯔꯤ ꯅꯪꯁꯦ ꯃꯤꯗꯥ ꯑꯃ ꯑꯣꯏꯈꯤꯕꯗꯣ ꯍꯜꯂꯝꯗ꯭ꯔꯤꯀꯣ? ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯉꯁꯤꯈꯛ ꯊꯦꯡꯅꯕꯅꯤ ꯅꯪ ꯑꯩ꯫ ꯁꯥꯡꯈ꯭ꯔꯕ ꯆꯍꯤ 10ꯁꯤꯗ ꯔꯥꯁꯤꯅ ꯌꯣꯝꯂꯕ ꯅꯁꯛꯇꯣ ꯑꯃꯨꯛ ꯐꯥꯎꯁꯨ ꯎꯒꯦ ꯐꯪꯖꯔꯨꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯍꯦꯛ ꯎꯅꯕꯗ ꯅꯌꯥ ꯏꯍꯤꯒꯠ ꯅꯇꯨ ꯐꯪꯂꯕ꯭ꯔꯥ ꯍꯪꯂꯕ ꯁꯥꯏ꯫ ꯌꯥꯔꯦ ꯌꯧꯔꯦ ꯂꯩꯔꯣ ꯅꯪ꯫ ꯁꯥꯎꯔꯤꯕ ꯀꯥꯏꯗꯔꯣ? ꯑꯦ ꯆꯠꯈ꯭ꯔꯦꯅꯦ꯫ ꯅꯤꯡꯊꯦꯝ ꯊꯦꯝꯕꯥ ꯉꯥꯏꯈꯨꯑꯣ ꯁꯦꯅꯤ ꯁꯥꯎꯒꯦ ꯍꯥꯏꯔꯁꯨ ꯄꯦꯟꯅ ꯁꯥꯎꯖꯧ ꯑꯩꯅ ꯂꯛꯅꯕꯅꯦꯕ꯫ ꯊꯦꯝꯕꯥ ꯁꯦ ꯑꯃꯨꯛꯇ ꯉꯥꯏꯈꯣꯁꯦ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯍꯟꯗꯦꯗꯀꯣ ꯅꯪꯁꯦ꯫ ꯊꯦꯝꯕꯥ ꯊꯦꯝꯕꯧ꯫ ꯅꯤꯡꯊꯦꯝ ꯇꯁꯦꯡꯅ ꯁꯥꯎꯔꯤꯕꯅꯤ ꯆꯠꯈꯤ꯫ ꯄꯥꯔꯤꯅ ꯇꯥꯅꯩ ꯃꯈꯨꯗꯥꯡ ꯇꯥ ꯐꯩ ꯐꯠ ꯀꯟꯊꯣꯛꯏ ꯐꯥꯔꯛꯂꯤꯕꯒꯗꯣ꯫ ꯆꯠꯊꯣꯛꯑꯣ ꯁ꯭ꯋꯥꯏꯗ ꯁꯤꯅꯤ ꯅꯪ ꯏꯕꯣ ꯅꯊꯃꯣꯏꯗꯣ ꯀꯟꯃꯜꯂꯤ ꯌꯥꯔꯣꯏꯅꯦ ꯃꯤꯅꯨꯡꯁꯤ ꯐꯥꯎꯗꯦ꯫ ꯑꯃꯨꯛꯇ ꯅꯃꯥꯏꯗꯨꯗꯅꯦ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯀꯤꯅ ꯊꯤꯟꯒꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯅ ꯁꯥꯎꯔꯤꯕꯁꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯐꯔꯣꯏꯅꯦ꯫ ꯑꯁꯦꯡꯀꯤ ꯐꯥꯒꯤꯔꯣ? ꯐꯔꯦꯅꯦ ꯌꯥꯔꯦꯅꯦ ꯐꯨꯖꯔꯨꯁꯦ꯫ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯨꯕ ꯈꯛꯅꯤ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯦ꯫ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯀꯟꯅ ꯄꯥꯔꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯁꯦꯠ ꯊꯥꯈꯤ꯫ ꯑꯌꯨ ꯑꯁ ꯃꯥꯏ ꯀꯥꯏꯔꯦ ꯅꯪꯕꯣ ꯊꯦꯝꯕꯥ ꯑꯁꯦꯡꯀꯤꯒ ꯐꯨꯅꯍꯦ꯫ ꯂꯦꯡꯒꯅꯨ ꯋꯥꯠꯂꯤ ꯅꯔꯝ ꯆꯠꯇꯨꯒꯦ ꯍꯥꯏꯔꯒꯗꯤ ꯁꯤꯅ ꯂꯣꯏꯕ ꯌꯥꯔꯣꯏ꯫ ꯅꯤꯡꯊꯦꯝ ꯂꯦꯞꯇꯦ ꯈꯨꯄꯥꯛꯇꯣ ꯃꯊꯪ ꯄꯤꯁꯤꯟꯈꯤ꯫ ꯑꯦ ꯅꯥꯏꯅꯦ ꯊꯦꯝꯕꯥ ꯅꯥꯏ ꯍꯥꯏꯋꯥꯅꯦ ꯊꯦꯝꯕꯥ ꯑꯁ ꯃꯌꯥꯝ ꯂꯣꯏ ꯂꯦꯡꯅꯔꯦ ꯍꯥꯏꯋꯥꯅꯦ꯫ ꯍꯧꯖꯤꯛꯇꯗ ꯅꯤꯡꯊꯦꯝ ꯄꯦꯟꯖꯅ ꯅꯣꯛꯊꯣꯛꯏ꯫ ꯈꯪꯕ꯭ꯔꯥ ꯊꯃꯣꯏ ꯄꯥꯟꯗꯕꯅ ꯈꯪꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇ ꯄꯦꯟꯅ ꯐꯨꯗꯒꯦ ꯍꯥꯏꯗꯅ ꯁꯥꯡꯂꯕ ꯆꯍꯤ 10 ꯍꯦꯟꯕꯁꯦ ꯉꯥꯏꯔꯛꯄꯅꯤ꯫ ꯀꯔꯤ ꯀꯥꯏ ꯐꯣꯟ ꯑꯃꯨꯛꯇꯁꯨ ꯇꯧꯔꯛꯄ ꯑꯃꯨꯛꯇꯪꯁꯨ ꯃꯅꯤꯄꯨꯔꯁꯤꯗ ꯊꯣꯛꯂꯛꯄ ꯇꯨꯃꯤꯟꯅ ꯆꯨꯞꯆꯥꯞꯇ ꯑꯁꯤꯕꯒꯨꯝꯅ ꯂꯩꯊꯣꯛꯈꯤꯕ ꯁꯥꯕ ꯅꯪꯒꯤ ꯊꯃꯣꯏ ꯑꯁ ꯑꯉꯛꯄꯅꯤ ꯃꯍꯥꯁꯣꯏ꯫ ꯍꯣꯏꯅꯦ ꯐꯨꯈꯤꯒꯦ ꯍꯥꯏꯕ꯭ꯔꯣ? ꯐꯨꯕ ꯂꯣꯏꯔꯗꯤ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯀꯔꯤꯗ ꯂꯥꯛꯀꯦ? ꯑꯩꯈꯣꯏ ꯁꯥꯔꯒꯤ ꯀꯥꯔꯗ ꯂꯥꯛꯏ ꯀꯩꯅꯣ꯫ ꯐꯥꯒꯤ ꯌꯥꯝ ꯍꯩꯔꯦꯅꯦ ꯅꯪꯁꯦ ꯅꯊꯧꯔꯣ? ꯑꯅꯤꯗꯨ ꯂꯥꯛꯃꯤꯟꯅꯩ ꯄꯥꯔꯀꯤꯡ ꯂꯣꯠꯇꯒꯤ ꯅꯤꯡꯊꯦꯝꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯣ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯦ꯫ ꯑꯦꯌꯔꯄꯣꯔꯠ ꯂꯣꯝꯗꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯔꯛꯂꯦ꯫ ꯑꯋꯥꯡ ꯄꯥꯡꯅ ꯇꯤꯗꯤꯝ ꯔꯣꯗ ꯂꯣꯝꯗ ꯊꯧꯗꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯑꯇꯩ ꯋꯥꯔꯤ ꯈꯔ ꯃꯔꯛꯇꯅꯤ ꯀ꯭ꯋꯥ ꯀꯩꯊꯦꯜ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯠ ꯂꯩꯕ ꯑꯗꯣꯝꯗ ꯉꯥꯏꯍꯥꯛ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯕꯅꯤ꯫ ꯄꯥꯔꯤ ꯅꯤꯡꯊꯦꯝꯗ ꯐꯂꯞ ꯌꯦꯡ ꯋꯥꯔꯤ ꯃꯔꯛꯇ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯏ꯫ ꯊꯦꯝꯕꯥ ꯀꯗꯥꯏꯗꯅꯣ ꯆꯠꯇꯧꯔꯤꯁꯦ? ꯑꯩꯈꯣꯏ ꯌꯨꯝꯗ ꯏꯃꯥꯅ ꯉꯥꯏꯍꯧꯏ ꯆꯥꯛꯀ ꯂꯩꯍꯧꯔꯤ꯫ ꯅꯪ ꯂꯥꯛꯑꯦ ꯄꯥꯎꯁꯦ ꯇꯥꯕꯗ ꯏꯃꯥꯗꯣ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯄꯥꯔꯤ꯫ ꯀꯔꯝ ꯈꯪꯂꯤꯕ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯅꯪꯅ? ꯍꯣ ꯁꯣꯝ ꯃꯍꯥꯁꯣꯏꯅꯗꯤ ꯂꯣꯠꯀꯦ ꯍꯥꯏꯅ ꯂꯣꯠꯈ꯭ꯔꯕꯅꯤꯅ ꯑꯩꯅ ꯏꯀꯥꯏ ꯈꯪꯗ ꯊꯦꯡꯅꯕ ꯃꯤ ꯈꯨꯗꯤꯡꯗ ꯋꯥ ꯍꯪꯖꯩꯌꯦ ꯍꯥꯟꯅꯁꯨ ꯍꯧꯖꯤꯛꯁꯨ꯫ ꯑꯗꯨꯗ ꯅꯪ ꯑꯣꯐꯤꯁꯔ ꯐꯝꯗꯣꯜ ꯀꯥꯈ꯭ꯔꯦ ꯄꯥꯎꯁꯨ ꯈꯪꯖꯔꯛꯂꯤꯕ꯫ ꯊꯕꯛꯀ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯀꯅꯤ ꯄꯥꯎ ꯐꯪꯕ ꯑꯗꯨꯒꯤ ꯁꯤꯗ ꯂꯥꯛꯇꯨꯅꯅꯦ ꯅꯪꯕꯨ ꯉꯥꯏꯔꯤꯕꯅꯤꯅꯦ꯫ ꯑꯣꯐꯤꯁꯔ ꯑꯣꯏꯈꯤꯕꯒꯤ ꯑꯣꯏꯔꯦꯀꯣ? ꯃꯕꯨꯛ ꯂꯩꯃꯗ ꯅꯪꯅ ꯁꯦꯜꯒ ꯌꯥꯝꯅ ꯊꯥꯔꯛꯂꯤꯕꯗꯨꯗꯤ ꯅꯍꯥꯟ ꯃꯈꯩ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯒꯥꯔꯤꯗꯣ ꯑꯃꯨꯛ ꯊꯧꯔꯛꯄ ꯍꯧꯔꯤ꯫ ꯄꯥꯔꯤ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤ꯫ ꯁꯤꯠꯇꯨꯗ ꯃꯀꯣꯛꯇꯣ ꯉꯥꯊꯔꯞ ꯇꯧꯅ ꯂꯩꯈꯤ꯫ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯍꯥꯏꯐꯝ ꯊꯣꯛꯄ ꯋꯥꯍꯩ ꯈꯔ ꯉꯁꯤꯗꯤ ꯆꯤꯝꯕꯥꯜ ꯋꯥꯡꯃ ꯂꯥꯟꯈꯤꯕꯅ ꯍꯥꯜꯂꯤ꯫ ꯍꯥꯟꯅꯒꯨꯝ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯔꯣꯏ ꯂꯦꯞꯈ꯭ꯔꯕ꯭ꯔꯥ? ꯅꯤꯡꯉꯝꯗꯕꯒꯤ ꯁꯣꯔꯅ ꯊꯜꯂꯤ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯑꯗꯣ꯫ ꯊꯦꯝꯕꯥ
ꯑꯩ ꯂꯥꯟꯈ꯭ꯔꯦ ꯅꯤꯡꯊꯦꯝꯗꯤ ꯊꯋꯥꯏꯗꯤ ꯍꯣꯏꯅꯤ ꯑꯗꯨꯒꯤꯅꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯇꯞ ꯇꯥꯅ ꯑꯩꯅ ꯍꯧꯖꯤꯛ ꯐꯨꯊꯈꯤꯕꯗꯣ ꯑꯦ ꯁꯥꯎꯕ ꯐꯔꯕꯣ ꯅꯪꯕꯣ ꯐꯔꯦ ꯀꯩꯅꯣ ꯃꯈꯥ ꯇꯥꯅ ꯁꯥꯎꯈꯣ ꯍꯥꯏꯕ꯭ꯔꯣ ꯑꯔꯨꯕ ꯋꯥꯗꯣ ꯅꯤꯡꯊꯦꯝꯅ ꯏꯔꯥꯏ ꯂꯥꯏꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯕꯅꯤ ꯄꯥꯔꯤ ꯈꯪꯉꯤ ꯊꯦꯝꯕꯥ ꯁꯥꯎꯔꯅꯨ ꯃꯤꯅ ꯑꯩꯕꯨ ꯁꯥꯎꯗꯨꯅ ꯋꯥꯔꯧꯗꯨꯅ ꯂꯩꯈꯤꯕꯗꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯕ ꯅꯠꯇꯦꯗ ꯂꯩꯐꯝ ꯈꯪꯕ ꯅꯠꯇꯦꯗ ꯑꯗꯨꯐꯥꯎꯗꯤ ꯈꯪꯖꯕꯣꯏꯔꯦ ꯃꯤꯕꯨ ꯃꯥꯜꯂꯨꯗ꯭ꯔꯦ ꯑꯩꯗꯤ ꯅꯪꯁꯦ ꯅꯪ ꯈꯛꯅꯤ ꯍꯩꯕꯣ ꯅꯣꯡꯃ ꯅꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯒ ꯆꯍꯤ 10 ꯐꯥꯎ ꯅꯌꯨꯝ ꯃꯥꯏꯀꯩꯗ ꯂꯥꯛꯄꯗꯤ ꯂꯥꯏꯔꯗꯅ ꯅꯝꯃꯤꯟꯅ ꯐꯥꯎ ꯌꯦꯡꯂꯛꯈꯤꯗꯕ ꯑꯇꯩꯗꯤ ꯊꯝꯈꯣ ꯑꯩꯒ ꯐꯥꯎ ꯋꯥꯔꯤ ꯁꯥꯈꯤꯗꯕ ꯑꯩꯅ ꯅꯪ ꯊꯤꯕ ꯅꯅꯥꯛꯇ ꯂꯥꯛ ꯐꯥꯎꯕ ꯎꯅꯕ ꯐꯪꯈꯤꯗꯕꯗꯣ ꯁꯤꯗ ꯅꯠꯇꯦ ꯃꯔꯥꯜ ꯂꯩꯖꯗꯕꯤ ꯑꯩꯈꯣꯏ ꯃꯥꯕꯣꯛ ꯂꯩꯃꯕꯨꯁꯨ ꯅꯍꯥꯛ ꯊꯛꯀꯤ ꯀꯌꯥꯗꯤ ꯋꯥꯍꯟꯈ꯭ꯔꯦ ꯃꯥꯕꯣꯛꯅꯅꯦ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯧꯕꯅꯤ ꯄꯥꯔꯤ ꯑꯇꯩꯗꯤ ꯀꯔꯤꯕꯣ ꯑꯇꯩ ꯑꯩꯒꯤ ꯏꯔꯥꯜꯁꯤꯡꯗꯨꯕꯨ ꯍꯥꯏꯕ ꯑꯗꯨꯅ ꯂꯣꯏꯔꯕ꯭ꯔꯅꯦ ꯊꯦꯝꯕꯥ ꯑꯩꯕꯨ ꯃꯥꯕꯣꯛꯄꯨ ꯅꯪ ꯑꯗꯨ ꯋꯥꯍꯟꯈ꯭ꯔꯦ ꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤ ꯂꯩꯔꯤꯒꯦ ꯃꯥꯁꯣꯏ ꯀꯔꯤ ꯆꯤꯊꯍꯧꯔꯒꯦ ꯅꯪꯒꯤ ꯃꯔꯥꯜ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯁꯤꯗ ꯄꯥꯔꯤ ꯃꯃꯥꯏ ꯅꯣꯟꯊꯈꯤ ꯋꯥ ꯍꯥꯏꯕꯗꯤ ꯂꯦꯞꯄꯨ ꯃꯌꯥꯗꯦ ꯉꯁꯤꯗꯤ ꯑꯃꯒ ꯋꯥꯠꯂꯤ ꯀꯔꯤꯕꯣ ꯁꯤꯗ ꯂꯣꯏꯔꯦꯅ ꯀꯔꯤ ꯑꯃꯃꯨꯛ ꯆꯤꯊꯍꯧꯔꯤꯒꯦ ꯑꯗꯨꯛ ꯆꯥꯎꯕ ꯑꯩꯒꯤ ꯏꯔꯥꯜꯗꯨꯕꯨ ꯅꯪꯗꯤ ꯑꯗꯨꯛ ꯂꯥꯏꯅ ꯀꯥꯎꯊꯣꯛꯄꯀꯣ ꯊꯦꯝꯕꯥ ꯅꯪꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯑꯩꯅ ꯐꯅ ꯂꯥꯟꯈ꯭ꯔꯁꯨ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯉꯥꯛꯄꯤꯒꯅꯤ ꯈꯪꯕꯒꯤ ꯑꯩꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯅꯤ ꯃꯥꯕꯣꯛ ꯂꯩꯃꯁꯨꯅꯤ ꯑꯩꯒꯤꯗꯤ ꯃꯥ ꯈꯛꯅꯤ ꯑꯩꯅ ꯐꯅ ꯂꯥꯟꯈ꯭ꯔꯁꯨ ꯃꯥꯕꯣꯛ ꯄꯣꯍꯟꯈ꯭ꯔꯁꯨ ꯏꯃꯥ ꯁꯛꯄꯤ ꯑꯩꯒꯤ ꯃꯥꯕꯣꯛꯅ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯈꯪꯕꯒꯤ ꯑꯩꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ ꯊꯦꯝꯕꯥ ꯍꯥꯏꯌꯨꯅꯤ ꯃꯈꯥꯅ ꯀꯔꯤ ꯋꯥꯠꯍꯧꯔꯤꯕ ꯏꯔꯥꯜ ꯑꯃꯈꯛꯇꯨꯅ ꯑꯩꯕꯨ ꯍꯥꯟꯅꯁꯨ ꯍꯧꯖꯤꯛꯁꯨ ꯆꯍꯤ 10 ꯆꯨꯞꯅ ꯍꯧꯖꯤꯛꯁꯨ ꯃꯤꯀꯨꯞꯁꯤꯗꯁꯨ ꯑꯣꯠꯂꯤ ꯃꯥꯅꯗꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯌꯥꯔꯣꯏ ꯈꯪꯉꯤ ꯈꯪꯅ ꯈꯪꯅ ꯏꯈꯣꯡ ꯑꯅꯤꯁꯦ ꯊꯥꯡꯗꯣꯛꯈꯤꯕꯅꯤ ꯏꯔꯥꯜ ꯑꯃꯈꯛꯅꯤ ꯑꯩꯅ ꯃꯄꯨꯡ ꯂꯪꯖꯈꯤꯕ ꯑꯗꯨꯕꯨ ꯏꯔꯥꯜꯗꯨꯕꯨꯗꯤ ꯃꯥꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯌꯥꯔꯣꯏ ꯀꯅꯥꯅꯣ ꯃꯥ ꯍꯥꯏꯕꯣ ꯀꯅꯥ ꯑꯃꯃꯨꯛ ꯂꯩꯔꯤꯒꯦꯅꯦ ꯃꯥꯕꯨꯅꯤ ꯀꯥꯎꯔꯦꯗ ꯀꯅꯥꯅꯣ ꯃꯃꯤꯡ ꯂꯩꯐꯝ ꯇꯥꯛꯎꯅꯤ ꯅꯤꯡꯁꯤꯡꯕ ꯃꯥꯅ ꯅꯍꯧꯅꯕ ꯅꯠꯇꯦ ꯇꯠꯇꯅ ꯍꯥꯟꯅꯒꯨꯝꯅ ꯀꯥꯏꯍꯧꯕꯤꯔꯤ ꯄꯥꯔꯤ ꯃꯣꯃꯣꯟ ꯅꯣꯡꯂꯛꯏ ꯅꯤꯡꯊꯦꯝ ꯅꯪꯁꯦ ꯑꯣꯟꯊꯣꯛꯏꯗꯀꯣ ꯑꯁꯨꯛ ꯊꯨꯅ ꯀꯥꯎꯊꯣꯛꯈ꯭ꯔꯕ ꯅꯪꯕꯨ ꯍꯥꯏꯕꯒꯤ ꯃꯤꯔꯦꯡ ꯑꯃꯅ ꯂꯣꯏꯅꯅ ꯀꯥꯎꯔꯕ ꯊꯦꯝꯕꯥ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏꯒꯤ ꯊꯣꯏ ꯋꯥꯍꯩꯅ ꯀꯣꯜꯍꯧꯔꯤ ꯈꯪꯍꯧꯗꯅ ꯅꯤꯡꯊꯦꯝ ꯒꯥꯔꯤꯒꯤ ꯕ꯭ꯔꯦꯛ ꯈꯪꯅꯦ ꯅꯦꯠꯂꯤ ꯃꯤꯄꯥꯏꯅ ꯒꯥꯔꯤꯗꯣ ꯂꯝꯕꯤ ꯃꯇꯥꯏꯔꯣꯝꯗ ꯊꯧꯖꯤꯟꯈꯤ ꯂꯝꯕꯤ ꯀꯣꯏꯂꯥꯁ ꯃꯊꯛꯇ ꯒꯥꯔꯤ ꯆꯀꯥ ꯑꯅꯤ ꯇꯛꯄꯒꯤ ꯁꯤꯠꯇꯨꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯗꯣ ꯍꯩꯅꯗꯅ ꯇꯥꯍꯜꯂꯤ ꯑꯦ ꯀꯅꯥꯅꯣ ꯒꯥꯔꯤ ꯃꯃꯥꯡꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯏꯁꯦ ꯑꯁ ꯁꯣꯏꯔꯝꯅꯤꯗ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯕꯗꯤ ꯈꯥꯝꯅꯤ ꯄꯥꯔꯤꯁꯨ ꯉꯛꯅ ꯃꯥꯡꯂꯣꯝꯗ ꯌꯦꯡꯈꯤ ꯅꯤꯡꯊꯦꯝ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯤ ꯁꯤꯔꯝꯅꯤꯗ ꯀꯅꯥꯅꯣ ꯃꯊꯣꯡ ꯍꯨꯛꯇꯦꯗ ꯃꯤꯒꯤ ꯒꯥꯔꯤ ꯃꯃꯥꯡꯁꯤꯗꯕꯨ ꯆꯣꯡꯁꯤꯜꯂꯛꯏꯅꯦ ꯑꯦ ꯄꯥꯔꯤꯌꯥ ꯀꯩꯗꯧꯔꯦ ꯁꯣꯛꯄ꯭ꯔꯥ ꯀꯩꯅꯣ ꯒꯥꯔꯤ ꯊꯣꯡ ꯍꯥꯡꯂꯤꯗꯤ ꯀꯗꯥꯏꯗꯅꯣ ꯅꯪ ꯆꯠꯂꯤꯗꯨꯕꯣ ꯄꯥꯔꯤ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯄꯥꯔꯤꯅ ꯆꯠꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨꯒꯤ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯈꯤ ꯃꯁꯥ ꯃꯃꯥꯏ ꯑꯗꯣ ꯅꯣꯟꯊꯔꯞ ꯃꯈꯥꯔꯣꯝꯗ ꯌꯦꯡꯈꯤ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯛꯂꯞ ꯃꯤꯄꯥꯏꯔꯤꯕ꯭ꯔꯥ ꯇꯨꯔꯦꯅꯦ ꯁꯣꯛꯂꯕ꯭ꯔꯥ ꯁꯦ ꯌꯦꯡꯒꯦ ꯈꯣꯡꯗꯨ ꯁꯣꯛꯄ ꯃꯥꯜꯂꯤ ꯏ ꯊꯣꯛꯂꯦ ꯀꯗꯥꯏ ꯑꯩ ꯌꯦꯡꯒꯦ ꯇꯨꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯤ ꯑꯗꯨꯗꯤ ꯃꯃꯥꯏ ꯑꯗꯣ ꯅꯣꯡꯈꯠꯂꯛꯇꯦ ꯃꯥꯒꯤ ꯃꯁꯛ ꯎꯒꯦ ꯐꯪꯍꯜꯂꯛꯇꯦ ꯍꯧꯖꯤꯛ ꯒꯥꯔꯤꯅ ꯊꯤꯡꯒꯦ ꯇꯧꯕꯗ ꯈꯪꯍꯧꯗꯅ ꯇꯨꯁꯤꯟꯈꯤꯕꯗꯨꯗ ꯃꯈꯣꯡ ꯑꯗꯨꯗꯤ ꯈꯔ ꯁꯣꯛꯂꯤ ꯏ ꯇꯥꯔꯤ ꯑꯗꯨꯕꯨ ꯆꯩꯅꯥꯗꯣ ꯀꯥ ꯍꯦꯟꯅ ꯐꯥꯎꯗꯕꯒꯤꯔ ꯁꯣꯔ ꯊꯕꯦꯠ ꯃꯈꯣꯜ ꯊꯣꯛꯅ ꯍꯣꯜꯂꯤꯕꯗꯨ ꯈꯛꯅꯤ ꯃꯥꯒꯤꯗꯤ ꯆꯩꯅꯥ ꯈꯣꯜ ꯄꯥꯔꯤ ꯃꯁꯥꯗꯣ ꯍꯦꯟꯅ ꯅꯣꯟꯊꯩ ꯁꯣꯝꯕꯨꯅꯤ ꯇꯥꯗ꯭ꯔꯕꯣ ꯅꯪꯕꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯗꯥꯏ ꯈꯣꯡꯗꯣ ꯌꯦꯡꯒꯦ ꯇꯞꯅ ꯐꯝꯁꯤꯁꯦ ꯌꯥꯔꯦ ꯁꯣꯛꯇꯦꯗ ꯈꯖꯤꯛ ꯌꯩꯁꯤꯟꯈꯤꯕꯅꯤ ꯌꯥꯔꯦ ꯁꯣꯛꯇꯦ ꯃꯃꯥꯏꯗꯣ ꯍꯧꯖꯤꯛꯇꯗ ꯄꯥꯔꯤꯅ ꯎꯔꯨꯕ ꯈꯛꯅꯤ ꯅꯨꯄꯥꯒꯤ ꯋꯥꯁꯛꯅ ꯀꯗꯣꯝꯗ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯂꯦꯞꯈꯤꯕ ꯅꯨꯄꯥ ꯃꯥꯒꯤ ꯐꯤꯔꯦꯞ ꯀꯔꯤꯒꯤ ꯃꯃꯥꯏ ꯁꯥꯃꯟꯈꯤꯕꯅꯣ ꯀꯧꯔꯣꯏ ꯂꯤꯁꯤꯡꯂꯛ ꯍꯥꯏꯈꯤꯕ ꯃꯤꯡꯒꯧ ꯑꯗꯣ ꯑꯗꯨꯛ ꯊꯧꯁꯥꯗꯅ ꯀꯔꯤꯒꯤ ꯍꯥꯏꯈꯤꯕꯅꯣ ꯊꯣꯏꯕꯤ ꯅꯠꯇ꯭ꯔꯥ ꯃꯤꯀꯨꯞ ꯑꯗꯨ ꯃꯥꯡꯍꯟꯈ꯭ꯔꯦ ꯅꯤꯡꯊꯦꯝꯒꯤ ꯑꯁꯥꯎꯕꯅ ꯌꯣꯝꯂꯕ ꯃꯤꯆꯩ ꯑꯗꯨꯅ ꯀꯅꯥꯅꯣ ꯅꯪꯕꯣ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯂꯝꯕꯤ ꯃꯌꯥꯏꯁꯤꯗ ꯃꯤꯒꯤ ꯒꯥꯔꯤ ꯃꯃꯥꯡꯁꯤꯗ ꯆꯣꯡꯁꯤꯜꯂꯛꯏꯕꯁꯤꯕꯣ ꯁꯤꯖꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯉꯥꯎꯕ꯭ꯔꯣ ꯅꯪ
ꯇꯧꯁꯤꯟꯅꯔꯅꯨ ꯑꯩꯈꯣꯏꯅ ꯂꯥꯟꯕ ꯇꯥꯍꯜꯂꯅꯨ ꯅꯤꯡꯊꯦꯝꯁꯨ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯊꯦꯝꯕ ꯅꯪ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯂꯩꯅꯤ ꯃꯤꯒꯤ ꯒꯥꯔꯤ ꯃꯃꯥꯡꯁꯤꯗ ꯆꯣꯡꯁꯤꯜꯂꯛꯏꯁꯤ ꯐꯥꯒꯤꯔꯣ ꯑꯩꯈꯣꯏꯕꯨ ꯃꯤ ꯍꯥꯠꯄ ꯇꯥꯍꯟꯒꯦ ꯍꯥꯏꯕꯅꯤ ꯁꯤꯅꯤꯡꯂꯒꯅ ꯅꯇꯣꯝꯗ ꯁꯤꯌꯨ ꯀꯩ ꯀꯥꯟꯗꯕꯗ ꯃꯤꯒꯤ ꯒꯥꯔꯤ ꯃꯃꯥꯡꯁꯤꯗ ꯑꯦ ꯊꯣꯏ ꯊꯣꯏꯕꯤ ꯅꯠꯇ꯭ꯔꯣ ꯊꯣꯏ ꯊꯣꯏꯕꯤ ꯅꯪꯗꯤ ꯁꯤꯗ ꯀꯃꯥꯏꯅ ꯍꯦꯃꯥ ꯅꯤꯡꯊꯦꯝꯗ ꯃꯤꯀꯨꯞ ꯈꯔ ꯌꯦꯡꯂꯝꯃꯤ ꯃꯃꯥꯏ ꯈꯖꯥꯏ ꯑꯅꯤ ꯏꯉꯥꯡ ꯉꯥꯡꯁꯤꯟꯈꯤ ꯃꯃꯥꯏ ꯅꯣꯟꯊꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯣꯜꯂꯤ ꯍꯥꯟꯅꯒ ꯄꯨꯡꯈꯦꯠ ꯈꯦꯠꯅꯔꯝꯂꯦ ꯃꯥꯗꯤ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯁꯣꯛꯇ꯭ꯔꯤ ꯌꯥꯔꯦ ꯑꯩ ꯆꯠꯂꯒꯦ ꯅꯤꯡꯊꯦꯝ ꯅꯨꯄꯤ ꯑꯗꯣ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯂꯛꯄꯗ ꯅꯤꯡꯉꯝꯗꯕꯅ ꯊꯟꯈ꯭ꯔꯕ꯭ꯔꯥ ꯈꯣꯟꯖꯦꯜ ꯇꯞꯊꯅ ꯑꯃꯨꯛꯁꯨ ꯍꯥꯏꯐꯝ ꯈꯪꯗꯅ ꯍꯥꯏꯔꯛꯏ ꯑꯦ ꯊꯣꯏꯕꯤ ꯉꯥꯏꯈꯣꯁꯦ ꯗꯗꯥꯅ ꯈꯣꯡꯗꯣ ꯌꯦꯡꯒꯦ ꯁꯛ ꯈꯪꯂꯨꯗꯕꯒꯤ ꯄꯪꯍꯥꯏꯗ ꯍꯥꯏꯈ꯭ꯔꯦ ꯁꯥꯎꯅꯨꯀꯣ ꯀꯝꯗꯧꯔꯤꯒꯦ ꯅꯪꯕꯣ ꯁꯤꯗ ꯀꯝꯗꯧꯅ ꯂꯩꯔꯝꯃꯤꯕ ꯄꯨꯄꯨꯗꯤ ꯄꯨꯄꯨ ꯁꯅꯥꯍꯜꯗꯤ ꯊꯣꯏꯕꯤ ꯑꯩꯕꯨ ꯈꯪꯗꯕ꯭ꯔꯣ ꯅꯪꯒꯤ ꯗꯗꯥ ꯅꯤꯡꯊꯦꯝꯅꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯗꯗꯥꯅ ꯄꯉꯥꯡꯗ ꯉꯥꯡꯈ꯭ꯔꯦ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯀꯥꯎꯗꯦꯗ ꯗꯗꯥ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯑꯝꯕꯅꯤ ꯈꯣꯡꯐꯝ ꯆꯥꯗꯗꯨꯅ ꯇꯨꯁꯟꯈ꯭ꯔꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯆꯠꯂꯒꯦ ꯁꯣꯛꯇꯦꯗ ꯀꯩꯁꯨ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯉꯝꯗ ꯍꯧꯒꯠꯈꯤ ꯃꯇꯣꯝꯇ ꯑꯗꯨꯒ ꯅꯪꯍꯧꯔꯦ ꯃꯇꯥꯒꯨꯝꯅ ꯍꯦꯃꯥ ꯇꯍꯥ ꯆꯠꯀꯦ ꯂꯥꯛꯅꯤ ꯄꯥꯔꯤ ꯅꯨꯄꯤꯔꯣꯝꯗ ꯆꯪꯁꯤꯟꯈꯤ ꯉꯥꯏꯈꯣ ꯅꯇꯣꯝꯗ ꯀꯔꯝ ꯆꯠꯀꯅꯤ ꯊꯣꯏꯕꯤ ꯑꯩꯈꯣꯏ ꯊꯤꯜꯂꯝꯒꯦ ꯄꯨꯄꯨꯗꯤ ꯄꯨꯄꯨ ꯁꯅꯥꯍꯜꯗꯤ ꯑꯩꯒꯤ ꯄꯨꯄꯨ ꯂꯩꯔꯤ ꯌꯨꯝꯗ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯏ ꯑꯩ ꯆꯠꯂꯦ ꯉꯁꯤꯗꯤ ꯃꯥꯕꯨ ꯈꯥꯝꯕ ꯌꯥꯗ꯭ꯔꯦ ꯄꯥꯔꯤꯅ ꯄꯨꯟꯁꯤꯗꯨꯗ ꯑꯍꯥꯟꯕ ꯑꯣꯏꯅꯁꯨ ꯃꯥꯕꯨ ꯈꯥꯝꯂꯨꯕ ꯈꯛꯅꯤ ꯍꯧꯈꯤꯕ ꯃꯤꯀꯨꯞꯁꯤꯡꯗꯗꯤ ꯅꯨꯄꯥ ꯃꯥꯒꯤ ꯅꯨꯡꯁꯤ ꯍꯩꯇꯕ ꯃꯈꯨꯠꯇꯨꯅ ꯂꯥꯟꯖꯗ꯭ꯔꯕꯤ ꯀꯅꯥꯕꯨ ꯏꯟꯊꯣꯛꯄꯤꯕ ꯈꯛꯇꯅꯤ ꯉꯁꯤꯗꯤ ꯇꯥꯏꯌꯣꯟꯅꯔꯝꯂꯦꯀꯣ ꯅꯤꯡꯊꯦꯝꯁꯨ ꯁꯛꯐꯝ ꯍꯟꯖꯤꯟꯈꯤ ꯆꯠꯈ꯭ꯔꯤꯕꯤꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯗꯨꯅ ꯂꯦꯞꯍꯧꯏ ꯑꯦ ꯊꯣꯏꯕꯤ ꯉꯥꯏꯈꯣ ꯃꯇꯣꯝꯇ ꯒꯪꯒꯝ ꯆꯠꯈ꯭ꯔꯦꯅꯦ ꯂꯝꯕꯤꯒꯁꯦ ꯂꯥꯟꯊꯣꯛꯈ꯭ꯔꯦ ꯊꯥꯏꯅꯗꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯂꯥꯟꯕ ꯐꯥꯎꯕ ꯍꯩꯇ ꯐꯨꯔꯤꯠ ꯃꯆꯤꯁꯤꯗ ꯄꯥꯏꯗꯨꯅ ꯏꯇꯨꯡ ꯀꯣꯏꯅ ꯏꯟꯅꯈꯤꯕꯗꯣ ꯍꯧꯖꯤꯛꯅ ꯌꯦꯡꯉꯨꯅꯤ ꯄꯥꯔꯦ ꯊꯣꯏꯕꯤꯅꯤ ꯅꯪꯕꯨ ꯀꯥꯎꯔꯕ꯭ꯔꯣ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏꯒꯤ ꯊꯣꯏꯕꯤꯗꯣ ꯃꯥꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕ ꯃꯇꯣꯝꯇꯒ ꯂꯥꯛꯑꯝꯃꯤꯁꯤ ꯃꯇꯣꯝꯇ ꯃꯌꯨꯝꯗꯒꯤ ꯊꯣꯡꯒꯥꯜꯂꯥꯟꯅ ꯆꯠꯄ ꯐꯥꯎꯕ ꯍꯩꯈꯤꯗꯕꯅꯤ ꯄꯨꯄꯨꯗꯨꯁꯨꯅꯤ ꯃꯁꯨ ꯅꯨꯄꯤꯁꯤ ꯉꯥꯏꯍꯥꯛ ꯐꯥꯎ ꯃꯇꯣꯝꯇ ꯊꯥꯗꯣꯛꯇꯕꯅꯤ ꯉꯁꯤꯗꯤ ꯃꯇꯣꯝꯇꯒ ꯂꯩꯔꯝꯃꯤꯁꯦ ꯍꯦꯃꯥꯗꯣ ꯈꯥꯝꯕ ꯉꯝꯍꯧꯗꯦ ꯃꯥꯒꯤ ꯃꯃꯤ ꯃꯥꯡꯈꯤ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯐꯝꯁꯨ ꯊꯣꯛꯇꯦꯗ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡ ꯄꯨꯟꯁꯤ ꯂꯝꯕꯤ ꯃꯇꯦꯛ ꯑꯃꯗ ꯉꯥꯏꯍꯥꯛ ꯊꯦꯡꯅꯈꯤꯕ ꯃꯤꯁꯛ ꯑꯃꯃꯨꯛ ꯎꯅꯕꯗ ꯀꯧꯕ ꯉꯥꯡꯅꯕꯗꯨꯒꯨꯝꯕꯅꯤ ꯅꯤꯡꯊꯦꯝꯗꯤ ꯑꯗꯨꯝꯅ ꯈꯟꯗꯣꯛꯄ ꯉꯝꯃꯤ ꯄꯥꯔꯤꯁꯨ ꯉꯝꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯨꯔꯇꯤ ꯑꯣꯜꯂꯝꯃꯤ ꯅꯤꯡꯊꯦꯝꯅ ꯃꯇꯧꯗꯨꯗ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯑꯦ ꯄꯥꯔꯤꯌꯥ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯗꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯊꯕꯛ ꯀꯔꯤ ꯂꯩꯍꯧꯕꯒꯦ ꯑꯣꯐꯤꯁꯔ ꯁꯥꯍꯦꯕ ꯌꯨꯝꯂꯣꯝꯗ ꯍꯜꯂꯁꯤ ꯊꯣꯏꯕꯤꯕꯨ ꯌꯦꯡꯂꯤꯕ꯭ꯔꯣ ꯃꯤ ꯃꯁꯛ ꯎꯈꯤꯗ꯭ꯔꯦꯗ ꯃꯤꯔꯦꯡꯒꯤ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯄꯥꯔꯤ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯤꯕꯗꯣ ꯇꯥꯗ꯭ꯔꯕꯒꯨꯝꯅ ꯃꯃꯥꯏꯗꯣ ꯅꯥꯀꯟꯗ ꯂꯩꯊꯣꯛꯏ ꯊꯦꯝꯕ ꯉꯁꯤꯗꯤ ꯃꯥꯕꯨ ꯑꯩꯅ ꯊꯣꯏꯕꯤ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ ꯃꯥꯕꯨ ꯊꯣꯏꯕꯤ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ ꯍꯣꯏꯅꯦ ꯑꯗꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯃꯤꯗꯤ ꯃꯃꯤꯡ ꯀꯧꯕ ꯇꯥꯕꯅꯤ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯀꯧꯏꯗꯤ ꯃꯥꯂꯣꯝ ꯃꯌꯥꯁꯤꯗ ꯃꯥꯗꯤ ꯀꯩꯗꯧꯔꯤꯕꯖꯥꯠꯅꯣ ꯃꯌꯨꯝꯗꯤ ꯃꯈꯥꯔꯣꯝꯗꯩꯅꯤ ꯃꯇꯣꯝꯇ ꯑꯗꯨꯁꯨ ꯐꯔꯦꯁꯦ ꯏꯃꯥꯅ ꯉꯥꯏꯔꯝꯕꯅꯤ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯍꯜꯂꯁꯤ ꯅꯪꯕꯨ ꯊꯕꯛ ꯌꯥꯝꯅ ꯂꯩꯔꯝꯒꯅꯤ ꯃꯤ ꯉꯥꯏꯍꯥꯛ ꯌꯨꯝꯗ ꯄꯣꯊꯥꯔꯨ ꯂꯥꯛꯑꯣ ꯅꯁꯥꯗꯨꯁꯨ ꯆꯣꯛꯊꯅꯨꯔꯦ ꯄꯥꯔꯤꯌꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯎꯪꯗꯨꯅ ꯂꯦꯞꯄꯤꯗꯨꯕꯣ ꯅꯤꯡꯊꯦꯝ ꯒꯥꯔꯤꯔꯣꯝꯗ ꯆꯠꯈꯤ ꯄꯥꯔꯤꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯜꯍꯧꯕ ꯅꯤꯡꯊꯦꯝ ꯅꯪꯗꯤ ꯇꯥꯔꯝꯂꯔꯣꯏꯗꯀꯣ ꯊꯣꯏꯕꯤ ꯃꯇꯝ ꯑꯃꯒꯤ ꯊꯣꯏꯕꯤ ꯑꯩꯒꯤ ꯊꯣꯏ